Matamgi Manipuri wari channel asibu tabiriba wari pumnamakpo taramna ukjeri. Ngasi sumhausagom matam sikideb das taramanga suba tangkal amok putuna lakjeri. Mayam ponna taminarasi. Nungsi happy ki manakta chenselak tuna happy bu nungsi na konsel. Haima ita nungsi oire thaiba ki loina bisa. Nungsi happy ki mathadaki tamna thoruk tuna happy bu yenglaga hairakli. Mahadi yumsiga hana khangnabra. Ai angaubi abi se engi chani ne. Nungsi sungak na ha tamabi ba. Mani ado icha se masak henam pajarami. Asi haiduna nungsi gi makuk te kanan piri. Nungsi kai nungsi yana na masidi. Asing bani ne haise. Yengone ima nasu se pajadabra ne. Radhe sunok laduna. Oh, Pajawani. Lekai sidane, aingi suyong badi, kana suyong ponte da. Nungsiri mabu hena thagalak pasida, ikai wana loire. Tanjadu da, kumaying lamba abi, ngakna, mama magaurakli. Ima. Ita nungsigadi, imanga karam na kangnariba. Kangna bayan da brahai sibaw. Yai. Ado, wari do taning ba, ado gini hanglisi. Sujata sahirakli, jingma, asingba nungsiga hana karam na khangnarami no. Lanthoi basu khaurang na ngairi, wari tamnak ba happy na. Happy nungai taba sakta mama ulado na tapna hairakli. Masak sukhang khangna driba, amuk phangbu unang khidriba, ing mari suthok na daba. Aingi damang khando na, masangga jogo exam phawba thada na, jahi manghan kibani, icha nungsi se. Kaya da jawkraba pukjil na mahaki. Nungsi na makata ragdringay marek thalagli. Nukmi gatawa do na. Ma, yari ba? Kuha na tamno ba? Warni, ngahak po tharo. Ay jagsam lagi ko. Tamo bihoy so tabag tingla ni wari talay ready. Wado hay do na, lantoy ba ting nagli. Mayam do lantoy wa na jari ba do gimanagta, liab do na layram ba ni. Makot do raglaga tharing wa sopa singduda managda jangsen dona neta na pham tharanga hairakli. Mayam lepaga wari tabada wadro phamlogoi na tarsilo. Abida muging na dona hairakli. Tamo ungsungali jingmagi wari takisi yaidana. Abi shunak minakmi tawa dona umhay na kumnagli. Mayam suloy na pham thanari. Adubo nungsidi nungai tabagi mamiyama magi may thongda tari. Maramdi magi maramda magi maphamda kanana su hanglakide aduna magi punsi wari khangningdaba kanagi maphamda magi wari kanagi machindagi tamthok haningde kanada su tahaningde wakhala se leibana mana happy na wari libada mahakna thatlibani ngayak sum ungduna leiringe happy na phat kaurakli icha nungsia laodana sida magi nakta phamla lao nungsi nokningda nokduna tamna changlakduna happy gi nakta pham tharagli. Happy na nungsi gi makuto magi makut ani duna chena pai duna nala duna wari makhataragli. Jahi kharagi mamangi wari ni matam do happy magi macha singso paisa thokta na maram oiranga bajar da lagduna jingnei bagda magi ingkhola thajaba mana masing khara poduna yon balak lamne. Numit ado, Council of Higher Secondary Education, Manipur na lauba 12 exam hawa na mitsu thogli. Matamdo, kung taramathoy kara helawani. Happy, ensang manamasing bigta na yaw ba warama magogta tanggali. Adoga makut na madana kawa mapay, amayanaga yamwana, bazar kilambi matay do da jali. Adoga nung siso, kung gablaw na law na kando na, ping na, happy gitong oirap lagli. Tanjado da, dayo kari ama speed ka na thawdo na lagpa duda school gi dress set pa napi macha ani khagna lambi gi matai da chachari ba happy ba thongki happy gan mangdu na take marai bak tuma so sorok de shin bagi iyam na thogle nungsi happy gi manak da jensen do na gan ta bra sor holy bra hai ning ni mayam na napi macha ani do bo saung na phuge tawri lambi chen ba mi kungba jaga da kari gi kanang gari thawri no hai do na nungsi kana no haining lobada renia amadi magi mamanabi oiramke nungsi ngakning tunale makoy ani so nungsi bu ubada ngakningli ahanupi mana
ꯀꯔꯤꯕꯨꯗꯨ ꯀꯟꯅ ꯊꯧꯔꯛꯂꯤꯗꯨꯕꯨ ꯀꯩꯒꯤꯅꯣ ꯍꯥ ꯁꯧꯂꯤꯕ ꯃꯤꯁꯦ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯤꯕ ꯐꯠꯇꯅꯨꯡꯗ ꯊꯣꯛꯂꯕꯗꯤ ꯅꯈꯣꯏ ꯑꯅꯤꯅ ꯗꯥꯏ ꯄꯨꯒꯗꯧꯅꯤꯀꯣ ꯔꯦꯅꯤꯌꯥ ꯑꯃꯗꯤ ꯃꯃꯥꯟꯅꯕꯤꯗꯨ ꯄꯥꯈꯠꯂꯦ ꯅꯨꯄꯤ ꯑꯃꯅ ꯑꯃꯨꯛ ꯍꯩ ꯀꯔꯤ ꯌꯦꯡꯂꯦ ꯂꯥꯎ ꯊꯨꯅ ꯗꯣꯛꯇꯔꯗ ꯄꯨꯔꯣ ꯂꯥꯎ ꯔꯦꯅꯤꯌꯥ ꯀꯤꯅ ꯃꯈꯨꯠ ꯑꯅꯤꯗꯨ ꯂꯣꯟꯅꯗꯨꯅ ꯃꯌꯥꯝ ꯑꯩꯈꯣꯏꯁꯦ ꯑꯦꯛꯖꯥꯝ ꯊꯥꯕ ꯆꯠꯀꯗꯧꯕꯅꯤ ꯊꯦꯡꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯈꯔ ꯁ꯭ꯄꯤꯠ ꯀꯟꯅ ꯊꯧꯖꯔꯛꯄꯅꯤ ꯑꯩꯈꯣꯏꯕꯨ ꯑꯃꯨꯛꯇ ꯆꯠꯍꯟꯕꯤꯌꯨ ꯑꯦꯛꯖꯥꯝ ꯃꯇꯝ ꯌꯧꯔꯛꯂꯦ ꯅꯨꯄꯤ ꯑꯃꯅ ꯁꯥꯎꯅ ꯍꯩ ꯀꯔꯤ ꯍꯥꯏꯕ ꯅꯪꯒꯤ ꯑꯦꯛꯖꯥꯝꯅ ꯂꯨꯕ꯭ꯔꯥ ꯍꯥ ꯁꯣꯛꯂꯤꯕ ꯃꯤꯁꯤꯒꯤ ꯄꯨꯟꯁꯤ ꯃꯥꯡꯍꯟꯕ ꯌꯥꯔꯣꯏꯅꯦ ꯑꯃꯅ ꯑꯃꯨꯛ ꯉꯥꯡ ꯑꯃꯅ ꯑꯃꯨꯛ ꯉꯥꯡꯖꯟ ꯀꯣꯏꯔꯥꯡ ꯂꯥꯡꯂꯦ ꯅꯨꯡꯁꯤꯅ ꯃꯌꯥꯝ ꯑꯗꯨꯕꯨ ꯊꯦꯝꯂꯛꯂꯦ ꯃꯌꯥꯝ ꯑꯁꯣꯛꯄꯒꯤ ꯐꯤꯕꯝꯁꯦ ꯍꯦꯟꯖꯤꯟꯈꯤꯕ ꯇꯥꯔꯦ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯅꯕ ꯇꯧꯔꯁꯤ ꯑꯩ ꯑꯣꯏꯅ ꯌꯧꯖꯔꯒꯦ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯍꯨꯠꯇ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤ ꯉꯥꯛꯇꯅꯦ ꯃꯈꯣꯏ ꯑꯅꯤꯃꯛ ꯏꯃꯥꯟꯅꯕꯤ ꯑꯅꯤꯁꯦ ꯑꯦꯛꯖꯥꯝ ꯊꯦꯡꯈ꯭ꯔꯦ ꯍꯥꯏꯔꯕꯅꯤꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯈꯟꯕꯤꯔꯒ ꯃꯈꯣꯏꯕꯨ ꯆꯠꯍꯟꯕꯤꯈ꯭ꯔꯣ ꯃꯌꯥꯝꯗꯨꯅ ꯈꯟꯕꯁꯨ ꯅꯨꯄꯤ ꯃꯆꯥꯁꯤꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯈꯪꯂꯕꯅꯤꯅ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯂꯕꯁꯨ ꯆꯦꯟꯕ ꯉꯝꯂꯔꯣꯏꯁꯤꯅꯤ ꯑꯗꯨꯅ ꯊꯥꯗꯣꯛꯈ꯭ꯔꯁꯦ ꯍꯥꯏꯅꯔꯦ ꯁꯧꯔꯝꯕ ꯃꯌꯥꯝꯗꯣ ꯑꯁꯣꯛꯄꯒꯤ ꯐꯤꯕꯝ ꯑꯗꯨ ꯌꯦꯡꯂꯦ ꯑꯗꯨꯒ ꯑꯔꯥꯛꯄ ꯒꯥꯔꯤ ꯑꯃꯗ ꯍꯥꯝꯗꯨꯅ ꯍꯣꯁꯄꯤꯇꯥꯜ ꯇꯝꯅ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ ꯍꯣꯁꯄꯤꯇꯥꯜ ꯌꯧꯔꯕ ꯃꯇꯨꯡ ꯍꯦꯄꯤꯕꯨ ꯄꯨꯈꯠꯂꯛꯂꯤꯕ ꯅꯨꯄꯤ ꯑꯃ ꯑꯅꯤꯗꯨꯒ ꯅꯨꯡꯁꯤꯒ ꯆꯦꯟ ꯆꯣꯡꯗꯨꯅ ꯂꯥꯌꯦꯡꯂꯦ ꯗꯣꯛꯇꯔꯗꯨꯅ ꯑꯅꯥꯕꯁꯤꯒꯤ ꯃꯤ ꯀꯔꯝꯕꯅꯣ ꯁꯣꯝꯗ ꯂꯥꯛꯄꯤꯔꯣ ꯅꯨꯡꯁꯤ ꯃꯥꯡꯒ ꯂꯥꯛꯃꯤꯟꯅꯕ ꯅꯨꯄꯤꯁꯤꯡꯗꯨꯗ ꯌꯦꯡꯂꯗꯨꯅ ꯏꯟꯊꯣꯝꯆꯥꯈꯣꯏ ꯂꯩꯕꯤꯔꯝꯃꯣ ꯑꯩ ꯑꯣꯏꯅ ꯗꯣꯛꯇꯔꯒꯤ ꯃꯅꯥꯛꯇ ꯆꯪꯂꯨꯔꯒꯦ ꯅꯨꯄꯤꯁꯤꯡꯗꯨꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯂꯩꯍꯧꯔꯦ ꯗꯣꯛꯇꯔꯒꯤ ꯔꯨꯝꯗꯅꯤ ꯑꯁꯣꯛꯄꯁꯦ ꯏꯃꯥ ꯑꯣꯏꯕꯤꯔꯕ꯭ꯔꯥ ꯅꯠꯆꯗꯤꯌꯦ ꯗꯣꯛꯇꯔ ꯑꯗꯨꯗꯤ ꯑꯅꯥꯕꯁꯤꯒꯤ ꯗꯥꯏ ꯄꯨꯕ ꯉꯝꯒꯗꯕ ꯃꯤꯑꯣꯏ ꯑꯃꯇ ꯌꯥꯎꯕꯤꯔꯛꯇꯕ꯭ꯔꯣ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯍꯥꯏꯕꯤꯌꯨ ꯗꯣꯛꯇꯔ ꯑꯔꯨꯕ ꯀꯦꯁ ꯑꯣꯏꯔꯕ꯭ꯔꯥ ꯑꯁꯣꯛꯄꯁꯦ ꯏ ꯍꯦꯟꯅ ꯊꯣꯛꯈꯤꯕꯅ ꯏ ꯀꯥꯞꯇꯕ ꯌꯥꯔꯣꯏ ꯃꯔꯝ ꯑꯗꯨꯅ ꯏ ꯌꯨꯅꯤꯠ ꯑꯃ ꯑꯅꯤꯗꯤ ꯊꯧꯔꯥꯡ ꯇꯧꯕꯤꯌꯨ ꯈꯔ ꯊꯨꯅ ꯀꯔꯤꯁꯨ ꯇꯧꯔꯣꯏꯗ ꯄꯥꯈꯠꯄꯤꯒꯅꯨ ꯌꯥꯅꯤꯌꯦ ꯗꯣꯛꯇꯔ ꯑꯩꯒꯤ ꯏ ꯒ꯭ꯔꯨꯞ ꯑꯣꯅꯤ ꯑꯗꯨꯅ ꯑꯩꯉꯣꯟꯗꯒꯤ ꯗꯔꯀꯥꯔ ꯂꯩꯕ ꯏꯗꯣ ꯑꯗꯨꯝ ꯄꯤꯖꯔꯒꯦ ꯑꯗꯨꯗꯤ ꯐꯔꯦ ꯅꯔꯁꯀ ꯇꯥꯟꯅꯕꯤꯌꯨꯔꯣ ꯈꯔ ꯊꯨꯅ ꯀꯥꯞꯅꯕ ꯇꯧꯕꯤꯌꯨꯔꯣ ꯍꯣꯏ ꯗꯣꯛꯇꯔ ꯋꯥꯗꯨ ꯍꯥꯏꯔꯝꯂꯒ ꯊꯣꯛꯈ꯭ꯔꯦ ꯍꯦꯄꯤ ꯏ ꯀꯥꯞꯂꯦ ꯅꯨꯡꯁꯤꯗꯒꯤ ꯏ ꯂꯧꯗꯨꯅ ꯄꯨꯡ ꯈꯔꯒꯤ ꯃꯇꯨꯡ ꯍꯦꯄꯤ ꯒ꯭ꯌꯥꯟ ꯂꯥꯛꯂꯦ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯄꯗ ꯃꯁꯛ ꯈꯪꯗꯕꯤ ꯅꯨꯄꯤ ꯑꯍꯨꯝ ꯃꯔꯤꯅ ꯃꯅꯥꯛꯇ ꯂꯩꯕꯗꯨ ꯎꯕꯗ ꯉꯛꯂꯤ ꯅꯨꯡꯁꯤꯅ ꯍꯦꯄꯤꯗꯨ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯄꯗ ꯎꯕꯗ ꯇꯞꯅ ꯀꯧꯔꯛꯂꯦ ꯃꯥ ꯒ꯭ꯌꯥꯟ ꯇꯥꯔꯕꯣ ꯍꯦꯄꯤ ꯃꯔꯥꯏꯕꯛꯇꯨ ꯃꯈꯨꯠꯅ ꯇꯞꯅ ꯅꯥꯜꯂꯤ ꯅꯥꯕ꯭ꯔꯥ ꯀꯩꯁꯨ ꯇꯧꯔꯣꯏ ꯍꯦꯄꯤ ꯃꯔꯣꯜ ꯈꯣꯏꯔꯗꯨꯅ ꯑꯩꯈꯣꯏꯅ ꯂꯩꯔꯤꯁꯤꯕꯨ ꯀꯗꯥꯏꯗꯅꯣ ꯅꯨꯄꯤ ꯑꯃꯅ ꯏꯆꯦ ꯑꯩꯈꯣꯏ ꯍꯣꯁꯄꯤꯇꯥꯜꯗꯅꯤ ꯂꯩꯔꯤꯁꯦ ꯏꯆꯦꯁꯦ ꯁꯣꯛꯄꯗꯒꯤ ꯂꯥꯛꯂꯤꯕꯅꯤ ꯅꯨꯄꯤ ꯑꯃꯅ ꯑꯃꯨꯛ ꯏꯆꯦ ꯉꯁꯤ ꯅꯅꯥꯛꯇ ꯂꯩꯔꯤꯕ ꯅꯨꯄꯤ ꯃꯆꯥꯁꯦ ꯂꯩꯔꯝꯗ꯭ꯔꯕꯗꯤꯅꯦ ꯏꯆꯦ ꯑꯔꯨꯕ ꯐꯤꯕꯝ ꯑꯣꯏꯔꯝꯒꯅꯤꯀꯣ ꯍꯦꯄꯤ ꯅꯨꯡꯁꯤꯗ ꯇꯞꯅ ꯌꯦꯡꯂꯛꯂꯦ ꯅꯨꯡꯁꯤ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯍꯦꯄꯤꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯂꯛꯂꯦ ꯏꯆꯥꯒꯤ ꯃꯤꯡꯗꯤ ꯀꯔꯤ ꯀꯧꯕ ꯅꯨꯡꯁꯤ ꯀꯧꯋꯦ ꯃꯥ ꯏꯆꯦꯕꯨꯅꯦ ꯏꯃꯨꯡ ꯃꯅꯤꯡꯒꯤ ꯐꯣꯟ ꯅꯝꯕꯔꯒ ꯌꯥꯎꯔꯛꯄ꯭ꯔꯣ ꯌꯨꯝꯗ ꯄꯥꯎ ꯄꯤꯈꯤꯅꯕ ꯇꯧꯁꯤꯅꯦ ꯌꯥꯎꯕꯅꯦ ꯑꯩꯒꯤ ꯁꯤꯡꯒꯥꯎꯁꯤꯗ ꯌꯥꯎꯕꯅꯦ ꯅꯨꯄꯤ ꯑꯃꯅ ꯐꯣꯟ ꯅꯝꯕꯔꯗꯨ ꯂꯧꯊꯣꯛꯂꯦ ꯑꯗꯨꯒ ꯊꯣꯛꯈ꯭ꯔꯦ PCOꯗ ꯐꯣꯟ ꯇꯧꯕ ꯅꯨꯡꯁꯤꯅ ꯍꯦꯄꯤꯒꯤ ꯅꯥꯀꯟꯗ ꯐꯝꯂꯗꯨꯅ ꯃꯈꯨꯠꯇꯨ ꯇꯞꯅ ꯇꯞꯅ ꯅꯥꯟꯕꯤꯔꯦ ꯃꯥꯒꯤ ꯃꯤꯡꯗꯤ ꯀꯔꯤ ꯀꯧꯒꯦ ꯍꯦꯄꯤ ꯀꯧꯋꯦ ꯑꯣ ꯃꯥꯒꯤ ꯏꯆꯥꯗꯤ ꯀꯌꯥ ꯂꯩꯒꯦ ꯑꯅꯤꯅꯦ ꯅꯨꯄꯥ ꯑꯃꯒ ꯅꯨꯄꯤ ꯑꯃꯒ ꯑꯣ ꯅꯨꯄꯤ ꯑꯃꯗꯨꯅ ꯏꯆꯦ ꯅꯨꯡꯁꯤꯁꯦ ꯏꯆꯦꯒꯤ ꯀꯣꯏꯆꯦꯟ ꯆꯦꯟꯕꯗꯅꯦ 12ꯀꯤ ꯑꯦꯛꯖꯥꯝ ꯄꯤꯒꯗꯕꯅꯤ ꯍꯥꯏ ꯑꯗꯨꯁꯨ ꯄꯤꯍꯧꯗ꯭ꯔꯦ ꯆꯍꯤ ꯃꯥꯡꯂꯦ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯃꯁꯥꯗ ꯆꯦꯜꯂꯤꯕ ꯏ ꯐꯥꯎꯕ ꯂꯧꯊꯣꯛꯇꯨꯅꯅꯦ ꯏꯆꯦꯒꯤꯗꯃꯛꯇ ꯄꯤꯔꯕꯅꯤ ꯅꯨꯡꯁꯤꯗ꯭ꯔꯁꯦ ꯍꯦꯄꯤ ꯅꯨꯡꯁꯤꯗ ꯌꯦꯡꯂꯗꯨꯅ ꯃꯄꯤ ꯇꯞꯅ ꯇꯥꯔꯛꯂꯤ ꯀꯩꯗꯧꯕꯒꯤ ꯄꯤꯅꯣ ꯃꯥ ꯃꯁꯛꯁꯨ ꯈꯪꯅꯗꯕ ꯖꯥꯠꯁꯨ ꯄꯨꯟꯗꯕ ꯆꯤꯡꯃꯤ ꯑꯩꯒꯤꯗꯃꯛ ꯑꯁꯨꯛ ꯌꯥꯝꯅ ꯇꯧꯕꯤꯔꯤꯕ ꯀꯔꯤꯒꯤꯅꯣ ꯅꯨꯡꯁꯤ ꯍꯦꯄꯤꯒ ꯇꯥꯔꯛꯂꯤꯕ ꯄꯤꯗꯨ ꯇꯩꯊꯣꯛꯄꯤꯔꯦ ꯑꯗꯨꯒ ꯃꯃꯣꯟ ꯅꯣꯛꯂꯗꯨꯅ ꯍꯥꯏꯔꯛꯂꯤ ꯃꯥ ꯑꯩꯒꯤ ꯐꯝꯗꯗꯤ ꯆꯤꯡꯃꯤ ꯇꯝꯃꯤ ꯀꯔꯤꯁꯨ ꯈꯥꯏꯕ ꯂꯩꯇꯦ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯃꯅꯤꯄꯨꯔ ꯏꯃꯥꯒꯤ ꯃꯆꯥ ꯉꯥꯛꯇꯅꯤ ꯍꯥꯏꯅ ꯈꯟꯖꯩ ꯑꯩꯅ ꯉꯁꯤ ꯇꯧꯖꯔꯤꯕꯁꯤꯡꯁꯦ ꯀꯅꯥꯒꯨꯝꯕꯤ ꯑꯃꯅ ꯍꯦꯛꯇ ꯑꯣꯏꯔꯕꯁꯨꯅꯦ ꯁꯣꯏꯗꯅ ꯇꯧꯒꯅꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯥꯒꯤ ꯄꯨꯟꯁꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏ ꯑꯩꯒꯤ ꯉꯁꯤ ꯊꯥꯍꯧꯗꯕ ꯑꯦꯛꯖꯥꯝꯁꯦ ꯃꯊꯪ ꯆꯍꯤꯗ ꯊꯥꯔꯕꯁꯨ ꯌꯥꯏ ꯑꯗꯨꯕꯨ ꯃꯥꯒꯤ ꯄꯨꯟꯁꯤꯁꯦ ꯉꯁꯤ ꯃꯥꯡꯂꯝꯕ ꯊꯣꯛꯂꯕꯗꯤ ꯑꯃꯨꯛ ꯍꯜꯂꯧ ꯌꯥꯒꯗ꯭ꯔꯅꯦ
ꯅꯨꯡꯁꯤꯒꯤ ꯃꯤꯅꯨꯡꯁꯤ ꯆꯦꯟꯕ ꯋꯥꯍꯩꯗꯨꯗ ꯊꯃꯣꯏꯗꯒꯤ ꯊꯣꯔꯛꯄ ꯁꯤꯡꯂꯕ ꯋꯥꯍꯩꯅꯤ ꯍꯥꯏꯕꯁꯤ ꯃꯥꯒꯤ ꯇꯧꯈ꯭ꯔꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨꯅ ꯁꯥꯈꯤꯅꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯊꯦꯡꯖꯤꯜꯂꯛꯄꯗꯒꯤ ꯅꯨꯡꯁꯤꯗꯤ ꯃꯌꯨꯝ ꯍꯟꯈ꯭ꯔꯦ꯫ ꯍꯦꯞꯄꯤꯒꯤ ꯃꯆꯥꯁꯤꯡꯁꯨ ꯂꯥꯡꯗꯨꯅ ꯃꯥꯕꯨ ꯁꯦꯟꯅꯍꯧꯔꯤ꯫ ꯑꯁꯨꯝꯅ ꯅꯨꯡꯁꯤꯒ ꯃꯥꯒ ꯊꯦꯡꯅꯔꯛꯈꯤꯕꯒꯤ ꯋꯥꯔꯤ ꯄꯨꯝꯕꯗꯨ ꯍꯦꯞꯄꯤꯅ ꯂꯤꯔꯦ꯫ ꯑꯕꯤ ꯃꯇꯝ ꯑꯃꯗ ꯃꯃꯥꯅ ꯍꯥꯏꯈꯤꯕ ꯋꯥꯗꯨ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯍꯥꯏꯔꯛꯂꯤ꯫ ꯑꯣ, ꯏꯃꯥꯅ ꯅꯍꯥꯟꯋꯥꯏ ꯃꯤꯇꯩ ꯃꯆꯥꯅꯨꯄꯤ ꯅꯨꯡꯁꯤꯕ ꯑꯃꯅ ꯏꯃꯥꯒꯤ ꯄꯨꯟꯁꯤ ꯀꯟꯕꯤꯔꯝꯃꯤ ꯍꯥꯏꯅ ꯑꯩꯈꯣꯏꯗ ꯇꯝꯈꯤꯕꯗꯣ ꯏꯆꯥ ꯅꯨꯡꯁꯤ ꯑꯣꯏꯔꯦ꯫ ꯍꯦꯞꯄꯤ ꯅꯣꯛꯂꯗꯨꯅ ꯃꯥꯅꯤꯅꯦ, ꯃꯥꯗꯤ ꯃꯤꯑꯣꯏꯕ ꯂꯛꯇ ꯆꯦꯟꯕꯅꯦ, ꯇꯥꯡꯂꯕ ꯃꯒꯨꯟ ꯆꯦꯟꯕꯤ ꯅꯨꯄꯤꯅꯤ꯫ ꯃꯥꯅ ꯂꯩꯔꯤꯕ ꯌꯨꯝꯁꯦ ꯁꯣꯏꯗꯅ ꯑꯐꯕ ꯑꯣꯏꯒꯅꯤ, ꯏꯁꯣꯔꯅꯁꯨ ꯆꯥꯟꯕꯤꯒꯅꯤꯌꯦ꯫ ꯔꯥꯙꯦꯗꯨ ꯅꯣꯛꯂꯗꯨꯅ ꯑꯗꯨꯅꯤꯗꯅ ꯑꯩꯒꯤ ꯏꯁꯨꯊꯣꯏꯕꯅ ꯊꯤꯕ ꯅꯨꯄꯤꯕꯨ ꯁꯣꯏ ꯍꯥꯏꯕ꯭ꯔꯣ? ꯃꯌꯥꯝꯂꯛꯇꯒꯤ ꯇꯨꯝꯊꯤꯟ ꯉꯥꯟꯕꯤ, ꯂꯩꯔꯥꯡꯂꯛꯇꯒꯤ ꯂꯩꯍꯦꯟꯕꯤ ꯑꯣꯏꯒꯅꯤꯅꯅꯦ ꯑꯩꯅ ꯍꯥꯟꯅ ꯈꯪꯉꯤꯗ꯫ ꯕꯤꯅꯤꯇꯥꯅꯁꯨ ꯑꯗꯨꯕꯨꯗꯤ ꯑꯩꯅ ꯊꯋꯥꯏꯅ ꯈꯣꯏꯗꯥꯖꯔꯕ ꯑꯩꯒꯤ ꯃꯧꯅꯤꯗ꯫ ꯑꯩꯅ ꯌꯨꯝꯁꯤꯒꯤ ꯃꯧ ꯑꯣꯏꯕꯗꯅꯦ ꯑꯌꯥꯕ ꯄꯤꯈ꯭ꯔꯕ ꯍꯥꯏꯕꯁꯦ ꯏꯆꯝ ꯆꯝꯕꯗꯤ ꯑꯣꯏꯔꯔꯣꯏꯕ꯫ ꯃꯌꯥꯝꯅ ꯄꯪꯊꯥꯗ ꯊꯥꯒꯠꯅꯩ꯫ ꯅꯨꯡꯁꯤ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯑꯗꯨꯃꯛꯂꯦ꯫ ꯂꯟꯊꯣꯏꯕꯗ ꯐꯨꯛ ꯍꯧꯒꯠꯂꯛꯂꯤ꯫ ꯃꯌꯥꯝꯗ ꯇꯤꯉꯛ ꯃꯉꯣꯟꯗ ꯌꯦꯡꯅꯔꯛꯂꯤ꯫ ꯌꯨꯝꯁꯤꯗ ꯃꯒꯨꯟ ꯑꯇꯥꯡꯕ ꯆꯦꯟꯕ ꯃꯤꯒꯤ ꯊꯥꯒꯠ ꯋꯥꯍꯩ ꯇꯥꯕ ꯉꯝꯗ꯭ꯔꯦ꯫ ꯇꯥꯃꯣ ꯆꯠꯂꯁꯤꯔꯥ? ꯅꯨꯡꯁꯤ ꯏꯀꯥꯏꯔꯞ ꯇꯧꯅ ꯃꯃꯥꯏꯗꯨ ꯂꯨꯞꯊꯈꯤ꯫ ꯂꯩꯔꯤꯕ ꯃꯌꯥꯝꯗꯨ ꯇꯤꯉꯛꯂꯤ꯫ ꯑꯁꯨꯝꯅ ꯂꯟꯊꯣꯏꯕꯅ ꯐꯥꯒꯤꯒ ꯇꯧꯔꯛꯄ ꯑꯁꯤꯗ ꯑꯁꯨꯝꯅ ꯃꯃꯥꯡꯗ ꯇꯧꯈꯤꯕ ꯂꯩꯇ꯭ꯔꯤꯕꯅꯤ꯫ ꯑꯕꯤꯁꯨ ꯉꯛꯅ ꯂꯟꯊꯣꯏꯕꯕꯨ ꯌꯦꯡꯂꯒ ꯈꯨꯝꯂꯛꯂꯤ꯫ ꯑꯧ ꯆꯠꯂꯁꯤ ꯊꯦꯡꯉꯦ ꯃꯇꯝꯁꯨ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯊꯣꯛꯃꯤꯟꯅꯈ꯭ꯔꯦ꯫ ꯂꯟꯊꯣꯏꯕ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯅꯨꯡꯁꯤꯗ ꯌꯦꯡꯂꯝꯂꯒ ꯆꯠꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯁꯨꯝ ꯂꯥꯛꯄꯅ ꯑꯣꯐꯤꯁ ꯌꯧꯔꯛꯂꯤ꯫ ꯂꯟꯊꯣꯏꯕ ꯃꯥꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯐꯥꯏꯜ ꯑꯃ ꯑꯅꯤ ꯀꯨꯞꯅ ꯌꯦꯡꯂꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯄꯤꯌꯣꯟ ꯑꯗꯨ ꯊꯣꯡ ꯊꯤꯜꯂꯛꯂꯤ꯫ ꯂꯟꯊꯣꯏꯕ ꯌꯦꯡꯂꯤꯕ ꯐꯥꯏꯜ ꯑꯗꯨꯗ ꯃꯤꯠꯌꯦꯡ ꯊꯝꯗꯨꯅ ꯍꯥꯏꯔꯛꯂꯤ꯫ ꯆꯪꯉꯣ꯫ ꯄꯤꯌꯣꯟꯗꯨ ꯃꯈꯨꯠꯇ ꯑꯦꯟꯚꯦꯂꯞ ꯑꯃ ꯄꯥꯏꯗꯨꯅ ꯆꯪꯂꯛꯂꯒ ꯂꯟꯊꯣꯏꯕꯒꯤ ꯃꯃꯥꯡꯗꯨꯗ ꯂꯦꯞꯂꯤ꯫ ꯁꯥꯔ, ꯀꯔꯤ ꯂꯩꯔꯦ ꯇꯥꯃꯣ? ꯁꯥꯔ, ꯉꯁꯥꯏ ꯅꯍꯥ ꯑꯃ ꯂꯥꯛꯂꯒ ꯆꯦꯁꯤ ꯄꯤꯔꯝꯕꯅꯤ꯫ ꯋꯥꯗꯨ ꯍꯥꯏꯗꯨꯅ ꯑꯦꯟꯚꯦꯂꯞ ꯑꯗꯨ ꯇꯦꯕꯜꯗꯨꯗ ꯊꯝꯂꯤ, ꯑꯗꯨꯒ ꯇꯞꯅ ꯌꯦꯟꯁꯤꯜꯂꯤ꯫ ꯂꯟꯊꯣꯏꯕ ꯆꯦꯗꯨꯗ ꯌꯦꯡꯂꯗꯨꯅ ꯀꯅꯥꯅ ꯍꯥꯏꯔꯝꯒꯦ? ꯑꯗꯨꯃꯗꯤ ꯈꯪꯍꯧꯗ꯭ꯔ ꯃꯥꯜꯂꯦ꯫ ꯁꯦꯀ꯭ꯌꯨꯔꯤꯇꯤꯗ ꯄꯤꯔꯝꯕꯅꯤꯅ ꯍꯥꯏ꯫ ꯀꯅꯥꯅ ꯄꯤꯔꯝꯕꯅꯣ ꯍꯪꯕꯗ ꯃꯁꯛ ꯈꯪꯍꯧꯗ꯭ꯔꯦꯅ ꯍꯥꯏ꯫ ꯌꯥꯔꯦ ꯇꯥꯃꯣ, ꯊꯝꯕꯤꯔꯝꯂꯣ, ꯑꯩ ꯍꯣꯔꯦꯟ ꯌꯦꯡꯖꯔꯒꯦ꯫ ꯐꯒꯅꯤ ꯁꯥꯔ꯫ ꯄꯤꯌꯣꯟꯗꯨꯁꯨ ꯊꯣꯛꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯑꯃꯨꯛꯁꯨ ꯂꯟꯊꯣꯏꯕꯒꯤ ꯊꯣꯡꯗꯨ ꯊꯤꯜꯂꯛꯂꯤ꯫ ꯆꯪꯉꯣ꯫ ꯂꯟ ꯄꯨꯕꯅ ꯁꯥꯔ, ꯑꯝꯇ ꯆꯪꯖꯔꯛꯀꯦ꯫ ꯂꯟꯊꯣꯏꯕ ꯈꯣꯟꯖꯦꯜꯗꯨꯗ ꯃꯃꯥꯏ ꯅꯣꯟꯈꯠꯇꯨꯅ ꯌꯦꯡꯂꯛꯂꯤ꯫ ꯚꯥꯏ꯫ ꯏꯉꯛ ꯉꯛꯅ ꯍꯧꯒꯠꯂꯛꯂꯤ꯫ ꯑꯗꯨꯒ ꯂꯟ ꯄꯨꯕꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯤ ꯂꯟꯊꯣꯏꯕ꯫ ꯄ꯭ꯔꯞ ꯆꯪꯁꯤꯟꯗꯨꯅ ꯍꯦꯟꯁꯦꯛꯀ ꯇꯧꯅꯔꯤ꯫ ꯂꯟ ꯄꯨꯕꯗꯨ ꯅꯣꯛꯂꯗꯨꯅ ꯌꯥꯝꯅ ꯆꯤꯟꯈꯤꯕꯒꯤ ꯃꯑꯣꯡꯅꯤꯅꯦ꯫ ꯂꯟꯊꯣꯏꯕꯁꯨ ꯍꯟꯗꯨꯅ ꯅꯣꯛꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯈꯨꯝꯂꯛꯂꯤ꯫ ꯂꯥꯛꯄꯒ ꯃꯔꯩꯁꯦ ꯇꯧꯗ꯭ꯔꯗꯤ ꯌꯥꯗꯕ꯭ꯔꯣ? ꯂꯟ ꯄꯨꯕ ꯁꯣꯐꯥꯗ ꯐꯝꯊꯔꯗꯨꯅ BTSꯀꯤ ꯚꯤ ꯃꯥꯟꯕ ꯐꯖꯕ ꯅꯁꯛꯇꯣ ꯑꯃꯨꯛꯇ ꯌꯦꯡꯒꯦ, ꯑꯗꯨꯒ ꯈꯟꯅꯕ ꯍꯧꯒꯦꯅꯅꯦ ꯊꯑꯣꯏ ꯂꯥꯛꯂꯤꯅꯤ꯫ ꯑꯆꯤꯟꯕ ꯊꯕꯛ ꯀꯌꯥ ꯑꯃ ꯍꯨꯟꯗꯣꯛꯂꯝꯂꯒ ꯈꯟꯅꯗꯕ ꯀꯨꯏꯔꯦ, ꯑꯗꯨꯅ ꯃꯔꯩ ꯇꯧꯔꯤꯅꯤ꯫ ꯃꯁꯛꯁꯤꯒ ꯀꯗꯥꯏꯗꯒꯤ BTS ꯕꯦꯔꯥꯡ ꯃꯃꯤꯡꯒ ꯌꯥꯝ ꯈꯪꯂꯝꯃꯤꯅ? ꯈꯪꯗ꯭ꯔꯗꯤ ꯀꯩꯅꯣ, ꯑꯩꯁꯨ ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯃꯤꯅꯤ ꯀꯩꯅꯣ, ꯈꯪꯗꯕ ꯌꯥꯗꯕ꯫ ꯑꯁꯦꯡꯕꯅꯤ, ꯃꯈꯣꯏ ꯈꯪꯗ꯭ꯔꯗꯤ ꯃꯇꯝꯁꯤꯒꯤ ꯃꯤ ꯃꯥꯟꯗꯦꯅꯅꯦ ꯍꯥꯏꯅꯩꯌꯦ꯫ ꯑꯗꯨꯅ ꯈꯪꯅꯕ ꯐꯣꯟꯗ ꯈꯨꯕꯤꯅ ꯑꯣꯜꯂꯤꯅꯤ, ꯈꯪꯂꯕ꯭ꯔꯣ? ꯂꯟꯊꯣꯏꯕ ꯃꯃꯤꯠ ꯐꯩꯔꯞ ꯂꯟ ꯄꯨꯕꯗ ꯌꯦꯡꯂꯗꯨꯅ ꯍꯥꯏꯔꯛꯂꯤ꯫ ꯑꯗꯨꯅ ꯀꯅꯥꯅ ꯑꯃꯨꯛ ꯍꯥꯏꯕ? ꯂꯟ ꯄꯨꯕ ꯌꯥꯝ ꯊꯧꯁꯥꯗꯅ ꯑꯩꯈꯣꯏ ꯅꯨꯄꯤꯅ꯫ ꯂꯟꯊꯣꯏꯕꯗꯨ ꯀꯟꯅ ꯅꯣꯛꯊꯣꯔꯛꯂꯤ꯫ ꯂꯟ ꯄꯨꯕꯁꯨ ꯀꯥꯕꯛ ꯁꯥꯕꯛꯀ ꯅꯣꯛꯂꯤ꯫ ꯀꯩꯅꯣ? ꯂꯟꯊꯣꯏꯕ ꯅꯣꯛꯂꯤꯕꯗꯨ ꯐꯥꯊꯔꯗꯨꯅ ꯅꯪꯗꯤ ꯅꯣꯏ ꯅꯨꯄꯤꯅ ꯍꯥꯏꯕ ꯋꯥ ꯌꯥꯝ ꯏꯟꯈꯤꯕꯩ ꯋꯥꯅꯤꯅꯦ꯫ ꯏꯟꯗꯗꯤ ꯀꯩꯅꯣꯅꯦ? ꯅꯪ ꯑꯐꯕ ꯅꯨꯄꯥ ꯑꯣꯏꯅꯤꯡꯗ꯭ꯔꯣ? ꯀꯩꯅꯣ ꯑꯐꯕ ꯅꯨꯄꯥ ꯍꯥꯏꯗꯤ? ꯅꯨꯄꯤꯅ ꯍꯥꯏꯕ ꯏꯟꯕ, ꯅꯨꯄꯤꯅ ꯑꯗꯨꯗ ꯆꯠꯄ, ꯑꯗꯨ ꯂꯩꯔꯛꯎ ꯍꯥꯏꯕꯗꯅꯦ ꯁꯠ ꯂꯩꯔꯛꯄ, ꯍꯥꯏꯕ ꯏꯟꯕ ꯅꯨꯄꯥꯁꯦ ꯑꯐꯕ ꯅꯨꯄꯥꯅꯤꯅ ꯍꯥꯏꯅꯩ, ꯈꯪꯂꯕ꯭ꯔꯣ? ꯂꯟꯊꯣꯏꯕꯗꯨ ꯍꯦꯟꯅ ꯅꯣꯛꯊꯣꯔꯛꯂꯤ꯫ ꯃꯁꯛꯁꯤꯒ ꯅꯪꯗꯤ ꯌꯥꯝ ꯈꯪꯉꯤꯅꯦ꯫ ꯀꯅꯥꯗ ꯇ꯭ꯔꯦꯅꯤꯡ ꯆꯠꯀꯦ? ꯑꯩꯒꯤ ꯏꯆꯥꯒꯤꯅꯦ ꯃꯃꯥꯒꯤ ꯃꯃꯥꯗ꯫ ꯂꯟꯊꯣꯏꯕ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ ꯉꯥꯏꯍꯥꯛ, ꯑꯗꯨꯒ ꯋꯥꯈꯜ ꯂꯥꯛꯂ ꯃꯥꯜꯂꯤ ꯃꯕꯨꯛ ꯄꯥꯏꯕ ꯃꯈꯩ ꯅꯣꯛꯊꯣꯔꯛꯂꯤ꯫ ꯂꯟ ꯄꯨꯕꯁꯨ ꯌꯥꯎꯅ ꯅꯣꯛꯂꯤ꯫ ꯂꯟꯊꯣꯏꯕ ꯐꯥꯊꯔꯗꯨꯅ ꯀꯔꯤ ꯂꯩꯔꯒꯦꯕ ꯅꯪꯅ ꯂꯥꯛꯊꯣꯛꯇꯅ ꯂꯥꯛꯏꯁꯤꯕꯣ? ꯍꯣꯏꯅꯦ, ꯑꯩꯁꯨ ꯀꯥꯎꯏꯅꯦ꯫ ꯋꯥꯗꯨ ꯍꯥꯏꯔꯒ ꯄꯣꯀꯦꯠꯇꯒꯤ ꯏꯟꯚꯥꯏꯇꯦꯁꯟ ꯀꯥꯔꯗ ꯑꯃ ꯄꯨꯊꯣꯔꯛꯇꯨꯅ ꯂꯟꯊꯣꯏꯕꯗ ꯄꯤꯔꯤ꯫ ꯂꯟꯊꯣꯏꯕ ꯀꯥꯔꯗ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯂꯤ꯫
Nangi birthday. Adudi hangchi tare ko bai. Hayengi mathang. Ado noi sai supura kadam ni ko. Mahungi gi. Yarak to budi mande. Yaro. Mohing baga ko. Soidana pura kadawni. Ado shuloi na punarakani. Nang dangarabani. Natu thidaba. Ado khangawdana thidorakpagi mayap sam khakna boina nangna party ma singgadabada. Wa khangdaba satuna sindrabani na handak aigi birthday party sida chaum silabani. As nang sidiba. Chumbu chumtrain haise ikayanu da. As yare ke doge. Puragi yaraba. Ado neba lupani na haidoki ba wadi ngang tabayare ko. Ado coffee di yare thaktraso. Nangina nang talakpani na. Kaurano chakladabani. Lan thaiwa wahang du da nogliduna. Kainu nogliduna coffee thaktraso yare haraga. Lan thaiwa bell kingduna piona da ba kaushille. Sir kari takpigadaba. Tamo coffee ahangwan da sembiro. Phagani sir. Wado hairam naga thokre. Bhai. Kidawre. Nangbo noi nupi do kamai na kadai chalaga thibida phangleinu. Amu kidawre. Akhoi nupi de keraga paisa tingkhatna thadaraga phajabani na ayuk tumba hogalakpada de khangi makeup koklambagi. Makeup yang de yeng bayadre. Ado noi heroine de tumba hogalakpada ne yeng bada pit yam leramni khang kiyedana phajabani na. Wathiri ba. Ado manaw nupi machigam da lehudraba. Kadaw ga habano ado mukhangnaga. Zoom try the way dana second wife uina. Yam hangoy ko. Nasaktu ga hariba wadoga yam chane. Ado lehudraba. Lehudre. Akoy ga di only one piece ni. Whole world sida khanglaba. Is harida nupa se. Haido di gainu. Hoida haibada matik jay. Ado noi lohong bagay photo kablak na ay nupi na saudana ne. Tumthorak po machin ne. Lilong turel lan bada ne. Sama thongdo ado mongsangi. Aisu photo kapa kawrini. Phajabana khoyani yengbada. Yare ke tawrage. Hangji khangnarase. Aisu noi saida mu phabu udri. Kadai de uni ge. Aigi dongdong matam so thabak ni haiduna mapana leithokiba natro. Adawari jomi. Adunani hangji se loina punaro o sakang makhangna na bahaise. Ohoi. Tanja tu piyondo coffee cup ani poduna changnaklaga makhoi ani da pire. Asunang hak leram naga ranbu wasu jaikre. Lan thoibaso mathau da mumai onsenkre. Office hour loiklaba matamni lan thoiba chat masim sari. Nasagi birthday card ado table lagi laukhatuna paiduna thokre.